100개 여우들 면 ꯑꯗꯣ ꯃꯌꯥꯝ ꯀꯩꯅꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯕꯣ ꯃꯌꯥꯝ ꯒꯤꯕ ꯑꯣꯏ ꯇꯧꯗꯣꯏꯅꯦꯕ ꯇꯧꯗꯣꯏꯅꯤꯀꯣ 100개 여우들 ꯃꯌꯥꯝ ꯁꯦ ꯁꯤꯡꯒꯗ꯭ꯔꯣ ꯁꯤꯡꯖꯨꯗꯣ ꯍꯥꯎꯔꯦ ꯉꯁꯥꯏ ꯇꯦꯁ ꯇꯪ ꯌꯦꯡꯉꯣꯁꯦ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯄꯨꯜꯂꯦ ꯃꯌꯥꯝ ꯁꯤꯡꯖꯨꯅꯦ ꯁꯤꯡꯖꯨꯅꯤ ꯃꯌꯥꯝꯅ ꯀꯩꯅꯣ ꯁꯤꯡꯖꯨ ꯍꯥꯏꯗꯔꯒ ꯁꯤꯡꯖꯨ ꯄꯨꯜꯂꯦꯕꯀꯣ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯌꯥꯎꯔꯦ ꯑꯗꯒꯤ ꯎꯇꯤ ꯊꯣꯡꯕ ꯌꯥꯎꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯡꯖꯨꯁꯤ ꯃꯌꯥꯝ ꯃꯤꯛꯁꯅꯦꯕ ꯍꯥꯏꯕꯗꯤ ꯁꯤꯁꯦ ꯀꯩꯅꯣ ꯍꯩꯕꯤ ꯃꯅꯥ ꯌꯥꯎꯔꯦ ꯑꯗꯒꯤ ꯌꯦꯔꯨꯝ ꯄꯨꯂꯞ ꯁꯨꯡꯖꯤꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯎꯃꯣꯛꯁꯤ ꯂꯧꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯕꯗꯤ ꯆꯤꯂꯤ ꯁꯨꯝ ꯆꯤꯛꯄ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯁꯥꯏꯗꯇꯒꯤ ꯆꯥꯅꯤꯡꯉꯗꯤ ꯊꯦꯛꯑ ꯆꯥꯒꯦ ꯃꯌꯥꯝ ꯑꯗꯣ ꯊꯣꯏꯗꯤꯡ ꯑꯆꯨꯕꯁꯤꯗ ꯂꯩꯌꯦꯕꯀꯣ ꯊꯣꯏꯗꯤꯡ ꯑꯆꯨꯕ ꯆꯥꯅꯤꯡꯉꯤ ꯈꯒ ꯂꯧꯍꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯅꯣ ꯍꯪꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏ 100개 ꯌꯧꯗꯣꯏ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯀꯩꯅꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯕꯣ ꯃꯌꯥꯝ ꯒꯤꯕ ꯒꯤꯞ ꯑꯣꯏ ꯑꯋꯦ ꯇꯧꯗꯣꯏꯅꯦꯕ ꯇꯧꯗꯣꯏꯅꯤꯀꯣ 100개 ꯌꯧꯗꯣꯏ ꯃꯌꯥꯝ ꯌꯧꯍꯜꯂꯁꯦ ꯑꯗꯨꯒ ꯒꯤꯞ ꯑꯋꯦꯁꯤ ꯃꯃꯥꯡ ꯇꯧꯗꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏ ꯈꯪꯗꯦ ꯑꯗꯣ ꯄ꯭ꯔꯥꯏꯁꯁꯤ ꯈꯤꯇꯪ ꯆꯥꯎꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯇꯧꯔꯁꯦ ꯍꯥꯏꯕꯗꯤ ꯑꯗꯣ ꯒꯤꯞ ꯑꯋꯦꯁꯨ ꯌꯥꯎꯅꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯅꯝꯁꯤꯜꯂꯝꯃꯣ ꯄꯨꯡ ꯍꯧꯖꯤꯛ 2 ꯇꯥꯔꯦꯀꯣ 2 ꯍꯦꯜꯂꯦ 2 ꯃꯤꯅꯤꯠ 10 ꯑꯗꯨꯃꯥꯏꯅ ꯆꯠꯂꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯧꯅ ꯇꯧꯔꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕꯅꯤꯁꯤꯕꯤꯔ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯣ ꯕꯦꯜ ꯑꯥꯏꯀꯣꯟꯗꯨ ꯑꯩꯁꯤꯁꯨ ꯆꯥꯁꯤꯜꯂꯒꯦ ꯊꯝꯃꯦ ꯇꯣꯉꯥꯟꯅ ꯁꯤꯡꯖꯨ ꯃꯌꯥꯝ ꯁꯤꯡꯖꯨꯁꯦ ꯁꯤꯒꯤ ꯍꯩꯕꯤ ꯃꯅꯥꯁꯤꯒ ꯇꯧꯔꯒ ꯏꯜꯂꯛꯀꯦꯀꯣ 이메일 ꯁꯦ ꯁꯤꯡꯒꯗ꯭ꯔꯣ ꯁꯤꯡꯖꯨꯗꯣ ꯍꯥꯎꯔꯦ ꯉꯁꯥꯏ ꯇꯦꯁ ꯇꯪ ꯌꯦꯡꯉꯣꯁꯦ 하오래 시대 맘 아시지 어쩜 뭐 됐다 해도 하오래 신기해 집에 몇 톤데? nga thay nào? Cho quý chị nga thay một thầy xin chủ sản thì khá đúng sai vậy được chi xem được quay mày hào như đâu con em ạ
หนึ่งพวกมะนาวไทยอ่ะเคยเว้ยงั้นโชว์อยู่อ่ะเอาอ่ะเอาไว้ง่ายจังเหรอพวกกินชิงจูนี่กินหนูแข็งมันมีบ่โง่เข้าชาววันอันนี้มันก็จะซาบเร็วกว่าตัว好一些ชิงจูตัวก็เอาชิงจูนี่那么样看下一个有位豆子你不回去很多给有不干的了到那么样是干啥都是没有嘛这个有味道能多是蛮不多บางทีมาตั้งรู้สึกจะเกิดตัวมีอะไรก็ยิ่งวิดีโอชิวอาหารบ่ยิ่งวิวยิ่งชิวด้วยมั้ง 来西是干ตัวเดียวมั้ง ตัวมั้งมาทั้งยิ่งตัวนู้นมุมมาเสียสิ่งดี